Lipun channel bu mityeng tabiriba khwai tarabu channel asigi maikeidagi taramna okseri iramdamgi oiba phungawari loinana tonghan tongan furup kanglupki wari masa kayama channel asina miyamda lepa leitana khudol tamjari loinana channel asibu hena mapung phana bagidamakta adom-adomgi thaujal nizari Benjamin Burmagi tangkhulni mahaki sagaina maku sarangni aduna mahaki maming asi MS Benjamin hairagasu khangnai haujikti mahak kanamatanasu Burma machani haibasi ningsingnadre angang oringaida lan chelakpada Manipur gi border lan silaktuna chelakpani maitei police officer ama thengnaduna yokpirakhibani mayumda hankhinaba matam kharadi hotnarammi adubu mai pakhidre police aduna Imphalda transfer lakhibadagi amuk honakhidre mahakna Imphalda thorakpa matamda adum thokminarakhibani asumna mahak wangkhai khunauda chawrakhibani police adugi imung manung adusu thoidokna minung silaiba imung oirammi magi nupi aduna machada machagumna yoklakhi chumna yolakpada natte magi macha ahum aduga thong manana lairik laisu tamhalakhi laikaida Benjamin bu macha yaimani haina haijai mahak honabasu yamna kalli aduna apanba leitana graduate yoga phawba tamlakhi graduate pass torba matungdani Benjamina Manipur Sarkar gi excise department da inspector oina thabak changlakhi thabak phanglaba matung sahi kaya ama Benjamin Manipur gi district kaya da posting chatpa horakhi mathauda su thawai yawi posting taba mafamduda lengdana hekta lai minamduna mayumda chenaba hotnade adu matam pumnamakta mahakna Burmada leihauba magi mama amadi machanupi adubudi khak kauthokpa ngamlamde maduda nattana mabu yokpirakhiba imung amadi hauminarkhiba machin manausing adubusu khak mirai ge haina khalamde tanja hek phangbaga yum aduda halaktuna leirei mahak imung adudadi ningthau machagumna leijaribani chaningba thongde haibegi ningai phawu towi maitai mamana aikhoi Benjamin do sauduna chak chadreni mapana wa thokpa tare haiduna koichin chenjei machina chu luna tawi mafi marol leiba suba chamba matana honabi chamot chamot ka setpa yaba natte manauni pa ani dusu mabu yamna kina nungsina tawi iton tonba adudi mana lakpa matamda sansaduna chatpa ngamlamdri aduna ayamba matamda mahak angang dugata loinaraki magi mananganda chawrakhiba haibadumakni mamana nungsa thiribasina mahakna chatkhraga halakandaba asini mama amadi machena mabu luna tawriba matau adumakna mahakna Manipurgi wangmada leihobi mamaga machangadu kawba ngamdabani punsi haibasi tungda kari thoklagadagi haiba kananasu khangba ngamba natte Benjamin lamangdungda posting tare mafam aduda chahi ani leiraklaba matungda lamlang hubi khulgi chothe ningol amaga nungsinaраktuna mayum makai pale yamna chawna luhong khongdongba tawkhidi khul adugi khunbu khulakpa singna magi wari adu khangbanina thoina mare chakri tawbidre matamdudagi nupi adugi mamana yum aduda nipa amata leijade macha nupidu mathanta pokpani haijarakpadagi nupi mayumda khul aduda adum leibada matakhi haujik mana leiriba asina khul aduga lonaba maning thangba labuk oiramba mafamni madu mahak masamakna leijaraga mayum makai saduna leijarabani asumna mana chaning tana yum lingduna laibasi ubada mabu yopirakpa police officer adugi nupi mama ibemana yamna penjai tha ama ani khudingi amu laktuna machani pabu kamdori haina hek yengsilai nongmanini su nungaina leithoi machaningol ongkhibadu mangai Benjamin gi machanupi ahal asi pokpa kumdasu tha amarom magi yum aduda leirambani ngasidi ngamna mapangal chonkhibadagi kaya lakhidre police officer adusu pension phangli masu mayam senabana magi mathau oire sajibu tha khudingi chairawu mamangda Benjamina magi nupi amadi macha singpuduna yumda hek lai mapa saklaba police officer adugi khudai mamagi phanek machegi inafi manauni pasingi phuri na chingba amamamta oirbasu mahangna puraklaga khudol tamlei matam amada mana po pamduna sanarkhiba manaw atomba adu mayum palabani macha leiraba adubu Benjamina chatpa khudingi magi ladu mithai leiduna pui imungdigi mau amadi angang mayam
Benjamin lakpa matamda wa nokna haraujay. Manaw atomadu manadi angangumna adum ujay. Khanabadum haujilli. Mayamba laklaga nga thongdaba. Mayambagi manakta nongmata sulaktaba. Soidana ngauksinaramlagani. Asina chingba haiduna ngangi chay. Manawdubu chay thangbasi matani. Magi hainakhrabani. Madu uraga mama mapa anina nokchay. Mayum pankhrabi machi adu phawba nipa mayum aduda chatlaga phi thiluribani. Ingaw ngawba magi mataw aduna Benjamin bu laikai aduda nungsidaba amata su yaude. Sahi khara mahak more the posting tarui. Maduda mahakna magi adungagi Barmagi mayum adugi khongul likhi. Yamna wana honaduna mafam aduda machanupi ahal aduga magi nupiga puduna chatlui. Khangpok amada mamaga machan aduga lairamba thengnarakhi. Mama adudi yamna solamle. Aduga machan nupi adusu chahi nimfu tankhalamle. Hek ubada masak khangnade. Benjamina makhoigi marolda masak taklaba matamdata khangnarakhi. Mamana hinglamgadra siramgadra khangkhidraba machanipa aduna mamauga masuga puduna lakpa aduda lai laklabagumna harauduna kappi. Machan adusuni. Adubu mamau amadi masugadi lon phaunadre. Wari watai saduna pukningi wa amatasu phongdoknaba ngamdre. Amukka hena laibak thibadi makhoina laklibadu aronba lambida niyam kaina lakhibani. Aduna Indiaga yumlonaba oirabasu Manipurdagi Barmaromda phongna changduna kuina sangna laithokpa yaba natte. Sipaina pau hek takhibada phaduna jela thamgadoribani. Aduna chahi kaya unarudraba mama macha machan mabungi nungairaba mikup adu kuikhide. Benjamin na Moreda leiringai manung adudadi mahakna mama machan aniga ipau phaunarami. Moreda natraga tumuda hek unarami. Adubu sarkargi thabak haibasidi mafam amada lainingli makhai hekta laiba yaba natte. Mahak lamangdongda amuk posting tarakle. Madusu magi nupi mapamlomna kanna honabadagi transfer tawrakhibani. Asumna mama macha machan mabung kainarakhi. Karamba matamda amuk hana unagani haiba tambangamba natte. Kum ama amuk mahak Moreda chatloi thaba amata laiba natte. Mamangda yamna toina mamaga machanga ui. Aduna mahak magi imungi mi amadi khulda asengba haidoklamdana thabakki chattaba yadabani asitamak hairammi. Adubu khongchat adudi khul adu yongna changsinnaba honabada upai leikhide. Irang kalli haiduna border sil toba matang thokhi. Lemna di tokhide I pau thaduna mafamdu yongna chatpa yaba mi nektuna pau lohallui. Laibak thibadi malaria na khul adugi mi kaya ama paktaknana sibada mama amadi machan anidu yaukre haiba pau tarakhi. Mahak thamoi sokna mayumda halakhi. Pau asi magi nupi amadi macha singda tamkhi. Macha nupi ahalga magi nupiga dusu yamna kapkhi. Khulgi ahal laman singasu magi awaba nungaitaba aduda saru yarakhi. Adubu awaba phongdokminaba nattana karisu tongningai leikhide. Langbal tha asi mana leiriba chothe khulgi imung ayambana magi leikhidraba mioi singi mingda ira thongni hek pangthoknei. Kumsi asi masu magi mama amadi machangi damak thauram adu pangthoklage haina leple. Imphalda leikhiba mabu yopirakpa mapa mama amadi machin manaw pumba pau pire. Benjamin gi thabakni hairabanina mamaga mapa adugadi nongma watlingede lai. Thauram maongdi ok hatuna khudam changdam yengbani. Madu thonglaga chak yauna thongalda maiba amana sonduna thadokadabani. Matungda khul leikaigi mioi khara pija pithak tawduna seba tawbani. Benjamin di madu khakta tawdre sanga tongan thong thakhalli. Nga thongbagi adomda khulonaba maitei nupi kharaga Imphalgi mamagana sillangi. Macha nupi Romila di Imphal maboki masuni mabokka loinei. Madi sasu sade mabokti chajabadani hangoiba tukachaba tawde. Mapubok police oramba adudi chadaba hainadaba haiba ama leiba jatnate. Mi su onthongna yami tawrido. Ibai kawba yaw, sar kawba yaw, tada kawba yaw, yamkhre maitei, tangkhul kabui, chothe kaya ama yawre. Magi sinpham aduna sangasu yami. Khul aduda maiba tangi ama khaktani leiriba. Madusu magi sagaigi mi ama hospitalda operation tawba tare haiduna chatkibadagi halaktre. Nongma watlingeda khulgi khulakbana sinduna warok khuldagi maiba ama neklure. Benjamin gasu yamna munna khangnei. Magi thauramni haibaduda haraw harawna yarai.
ꯌꯦꯟꯕꯥ ꯑꯆꯧꯕ ꯑꯃ ꯄꯨꯔꯗꯨꯅ ꯉꯟꯇꯥꯅ ꯂꯥꯛꯏ꯫ ꯃꯄꯥ ꯁꯛꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯕꯗꯨꯗꯤ ꯃꯥꯅ ꯈꯪꯖꯕ ꯂꯩ ꯍꯥꯏꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯑꯅꯧ ꯑꯄꯦꯟ ꯃꯌꯥꯝ ꯑꯗꯨ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯈꯔ ꯄꯣꯂꯥꯡ ꯑꯃꯗ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯈꯨꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯐꯥꯎꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯠꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯍꯣꯠꯅꯈ꯭ꯔꯦ꯫ ꯃꯁꯛ ꯈꯪꯅꯍꯧꯗ꯭ꯔꯕꯁꯨ ꯃꯇꯩꯃ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯤ ꯃꯥꯅ ꯈꯪꯖꯔꯤꯕ ꯃꯑꯣꯡꯗ ꯀꯠꯆꯔꯨꯅꯤ ꯍꯥꯏꯔꯦ꯫ ꯑꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯑꯌꯨꯛ ꯄꯨꯡ 9ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯊꯥꯗꯣꯛꯂꯨꯏ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯃꯠꯇ ꯊꯤꯡꯗꯦ꯫ ꯑꯍꯣꯏꯅꯗꯨ ꯃꯈꯣꯏꯅ ꯁꯣꯟꯅꯩ꯫ ꯃꯈꯣꯏꯅ ꯈꯪꯍꯧꯗ꯭ꯔꯕ ꯕꯦꯟꯖꯥꯃꯤꯟꯒꯤ ꯃꯃꯥꯒ ꯃꯆꯟꯒꯗꯨ ꯃꯔꯥꯏꯕꯛ ꯐꯩꯗ ꯃꯊꯪ ꯃꯄꯣꯛꯇ ꯃꯅꯤꯄꯨꯔꯗ ꯈꯨꯜ ꯑꯗꯨꯗ ꯄꯣꯛꯂꯛꯄ ꯑꯣꯏꯁꯅꯨ꯫ ꯑꯃꯔꯣꯝꯗ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯔꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯄꯣꯠꯂꯝ ꯂꯥꯡꯕ ꯂꯣꯏꯈ꯭ꯔꯦ꯫ ꯊꯣꯡꯒꯥꯜꯗ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯇꯨꯅ ꯐꯖꯈ꯭ꯔꯕ ꯆꯥꯛꯂꯨꯛ 2 ꯊꯥꯔꯦ꯫ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯨꯅꯕ ꯍꯥꯞꯄꯤ꯫ ꯁꯥ ꯊꯣꯡꯕꯗ ꯅꯠꯇꯦ ꯉꯥ ꯊꯣꯡꯕꯅꯆꯤꯡꯕ ꯃꯊꯦꯜ ꯁꯨꯅ ꯆꯥꯛꯈꯨꯝ ꯑꯅꯤꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯍꯥꯞꯄꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯣꯔꯛꯇꯨꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯤ꯫ ꯃꯥꯏꯕꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯍꯧꯏ꯫ ꯕꯦꯟꯖꯥꯃꯤꯟꯅ ꯍꯥꯏꯖꯗꯨꯅ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯅ ꯌꯦꯠꯂꯣꯝꯗ ꯐꯝꯍꯜꯂꯒ ꯃꯊꯪꯗ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯔꯦꯡ ꯁꯥꯅ ꯈꯨꯎ ꯂꯩꯇꯥꯅ ꯐꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯀꯕꯨꯏ ꯂꯣꯟꯗ ꯂꯥꯏꯁꯣꯟ ꯀꯌꯥ ꯃꯊꯪ ꯁꯣꯜꯂꯤ꯫ ꯃꯇꯨꯡꯗ ꯃꯩꯇꯩꯂꯣꯟꯗ ꯑꯃꯨꯛ ꯃꯆꯥ ꯈꯥꯏꯅ ꯏꯁꯣꯔꯗ ꯍꯥꯏꯖꯗꯨꯅ ꯀꯠꯂꯤ꯫ ꯃꯥꯒꯤ ꯍꯥꯏꯖꯕ ꯋꯥꯔꯣꯜ ꯑꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯊꯤꯡꯕ ꯉꯝꯗꯅ ꯀꯞꯊꯣꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯦꯟꯖꯥꯃꯤꯟꯁꯨ ꯃꯥꯒꯤ ꯃꯔꯣꯜꯗ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯕꯨ ꯇꯦꯡꯊꯥꯔꯗꯨꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯄꯤ ꯊꯤꯡꯕ ꯉꯝꯅꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯃꯔꯨꯞ ꯃꯄꯤꯖꯥ ꯃꯌꯥꯝꯗ ꯃꯅꯦꯝ ꯃꯆꯟ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯝꯂꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯕ ꯐꯥꯎꯕꯗ ꯀꯞꯄꯤ꯫ ꯃꯩꯇꯩ ꯃꯃꯥꯅ ꯕꯦꯟꯖꯥꯃꯤꯟꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯀꯞꯃꯜꯂꯕꯗꯤ ꯅꯀꯣꯛ ꯆꯤꯛꯇꯨꯅ ꯅꯥꯔꯅꯤ, ꯀꯞꯂꯅꯨ꯫ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯕꯤ ꯏꯇꯥꯗꯣ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯃꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯕꯅꯤ꯫ ꯃꯕꯨꯡ ꯐꯪꯖꯕꯒꯤ ꯃꯆꯟ ꯑꯗꯨꯁꯨ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯔꯕꯅꯣ꯫ ꯂꯥꯛꯑꯣ ꯃꯌꯥꯝꯁꯤ ꯑꯃꯨꯛ ꯁꯦꯕꯥ ꯇꯧꯔꯁꯤ꯫ ꯃꯁꯤꯅ ꯅꯆꯟ ꯑꯃꯗꯤ ꯏꯇꯥꯒꯤ ꯁꯦꯕꯥ ꯃꯇꯣꯜꯂꯣꯝꯕ ꯁꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯕꯦꯟꯖꯥꯃꯤꯟꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯉꯝꯅ ꯍꯟꯖꯤꯟꯅꯔꯛꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯔꯣꯃꯤꯂꯥꯅ ꯃꯕꯣꯛꯀꯤ ꯈꯨꯗꯥꯡ ꯄꯥꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯍꯜꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯕꯣꯕꯣꯛ ꯋꯥ ꯑꯃ ꯍꯪꯒꯦꯅꯦ꯫ ꯀꯔꯤ ꯋꯥꯅꯣ? ꯀꯣꯟꯅ ꯍꯪꯂꯕꯁꯨ ꯌꯥꯏ꯫ ꯕꯣꯕꯣꯛ ꯉꯁꯤ ꯍꯜꯂꯣꯏꯅꯦ꯫ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯪꯅ ꯍꯟꯒꯗꯧꯕꯅꯤ꯫ ꯌꯥꯗꯦ, ꯍꯧꯖꯤꯛ ꯍꯪꯒꯅꯤ꯫ ꯏꯄꯥ ꯃꯉꯣꯟꯗꯗꯤ ꯍꯥꯏꯕꯤꯒꯅꯨꯀꯣ꯫ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯈꯤꯕ ꯑꯕꯣꯛꯀ ꯏꯅꯦꯒꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤ, ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯕ꯫ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯏꯕ ꯑꯗꯨꯅ ꯁꯣꯟꯈꯤꯕꯗꯣ ꯑꯗꯣ ꯀꯕꯨꯏꯒꯤ ꯃꯥꯏꯕꯅꯤ ꯍꯥꯏꯕ꯫ ꯑꯗꯣ ꯃꯥꯅ ꯁꯣꯟꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯕꯨꯏ ꯃꯔꯣꯜꯒ ꯃꯩꯇꯩꯂꯣꯟꯒꯅ ꯁꯣꯟꯕꯅꯤ꯫ ꯏꯄꯨꯅꯀꯣ ꯉꯁꯥꯏ ꯇꯨꯔꯦꯟꯗ ꯁꯣꯟꯕ ꯑꯗꯨꯁꯨ ꯃꯩꯇꯩꯔꯣꯟꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯏꯒꯤ ꯂꯩꯕꯥꯛꯇ ꯏꯅꯦꯒ ꯑꯕꯣꯛꯀꯅ ꯃꯔꯣꯜ ꯃꯌꯥꯝ ꯑꯗꯣ ꯀꯔꯝꯅ ꯈꯪꯂꯝꯒꯗ꯭ꯔꯥ ꯀꯣ? ꯃꯕꯣꯛ ꯍꯅꯨꯕꯤ ꯑꯗꯨ ꯃꯁꯨ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯨꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯩ꯫ ꯀꯗꯣꯝꯗꯒꯤ ꯑꯉꯥꯡ ꯃꯥꯅ ꯑꯁꯨꯛ ꯌꯧꯅ ꯈꯟꯖꯤꯜꯂꯨꯔꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯈꯨꯝꯂꯔꯣꯏꯗꯤ ꯈꯟꯗꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯈꯟꯊꯔꯒ ꯃꯁꯨꯒꯤ ꯃꯅꯪꯒꯟꯗ ꯄꯣꯞ ꯐꯨꯔꯗꯨꯅ ꯈꯨꯝꯈꯤ, ꯌꯦꯡꯉꯣ ꯏꯕꯦꯝꯃ, ꯕꯣꯕꯣꯛ ꯋꯥ ꯍꯥꯏꯒꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯍꯥꯏꯕꯁꯤ ꯈꯦꯟꯅꯕ ꯂꯩꯇꯦ꯫ ꯈꯦꯟꯅꯔꯤꯕꯗꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤꯇꯅꯤ꯫ ꯃꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯂꯣꯟ ꯍꯥꯏꯕꯁꯤꯁꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯇꯅ ꯉꯥꯡꯅꯕꯅꯤꯗꯣ꯫ ꯂꯥꯏꯒꯤ ꯃꯐꯝꯗꯗꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯍꯩꯖꯕ ꯂꯣꯟꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯌꯥꯏ꯫ ꯅꯅꯦꯒ ꯅꯕꯣꯛꯀꯗꯣ ꯂꯥꯏꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯣꯟ ꯑꯃ ꯍꯥꯏꯕ ꯂꯩꯇꯦ꯫ ꯉꯝꯅꯃꯛ ꯈꯪꯂꯝꯒꯗꯧꯔꯤꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯂꯥꯏꯁꯪꯗ ꯀꯥꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯈꯣꯏꯒꯤ ꯂꯣꯟꯗ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈꯨꯔꯨꯝꯖꯩ ꯅꯠꯇ꯭ꯔꯥ? ꯃꯗꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯑꯃꯗꯤ ꯑꯊꯣꯏꯕ ꯏꯁꯣꯔꯅ ꯉꯝꯅ ꯇꯥꯕꯤꯔꯤꯕ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯊꯥꯖꯔꯤꯕ ꯅꯠꯇ꯭ꯔꯥ? ꯃꯁꯨꯅꯨꯄꯤ ꯔꯣꯃꯤꯂꯥꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ, ꯊꯥꯖꯩ ꯑꯕꯣꯛ, ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯕꯣꯛꯄꯨ ꯀꯣꯟꯗꯨꯅ ꯀꯞꯊꯣꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫